Civic sense leitrabadi chokot palamdam ama oiba yaroi aikoi gi thongal amadi sorokta fatauti hundokpagi wakhalo leiribasi aikoi chokot pa pamde hairibani Manipur si taru tanan ba mafam ama oihenna bahotna bada mipum khuding makna thaudang lofam thoi haina langthabal gi MLA Karam Shyam na phongdokrai wafam si ngasi langthabal kendra gi MLA masayang na lilong thongdagi hauraga Manipur University man gate fawba sit sengbagi thauram chathakibagi Duda Maikayadongi Club Organization Arambai Tengol Unit 20 Amadi Unit 29 gi member Manipur University gi staff PWD gi staff the Standard Robert School gi Mahiroi Singh yaung na pangthokiba sit sengbagi thoram aduga mari leinana phongdokhibani MLA Karam Shyam na makhatarudun hai lelongdagi hauraga Manipur University main gate fawba kilometer ahum rom sang lambi asi yamna pak chawba mafam amani adubu laibak thibadi lambi asi miyam gi fata haudi hundokfam onthoktuna yamna fazadaba mafam ama oidi Fatahudi Singh asi matam kuina paishinduna leirakpa sina manam chelaktuna achat awok tauriba singda nungai taba hakchang sokpa yaba fibam ama lakwadagi sit chengbagi thabak asi pangthokpani haiki lamdam asi chakhotpa lamdam ama oihenna ba hotnabada mipum khudingmakna civic sense ama leiba changi haina MLA na phongdoki Aiki aiba wakalon je kitang thadok piraga mayam sina wan honari base with civic sense lai tradi chawkhal loi aduna pataudi undoi jing je civic sense lai taba laisu khangda banena lawi laire heram ba yai heram da ba yai masagi tongan ba thabak sing torom ba yai torom da ba yai adu sigi wakalon sima koi thadok minase cooperation BBO akoi ga organization sing mayam se na wan honari sing je mateng pangbiu masi khakta natana Manipur gi mafam khuding makta hatta haudi Mafam zadana aigi thonganda pataudi undok pa aigi lambi na kanna pataudi undok base ai sa se chakhot pa pam da ba mi amane na koina isana khanja ba yai masi tawbi ganu tawbam thokte ngasi gi sit chengbugi thoramadu da saruk yakiba Karam momochana ngasi dagi lambi asigi nak yetta leiriba club organization sing yaung na pangthok chathariba cleanliness drive asi makha tarakpada kanagumba miyoi amatana Lambi sigi nak yetta amotpa hundokpa thengnarabadi lupa lishing yankai gi fine logani aduga fata hauti hundok lambagi photo natraga video committee da pirakpa taragadi lupa lishing kun cash award amasu pigani haina Karam momochana phongdoki MU men get gina lilong phaw wi sida nakan yelom da leiriba lambi sing sida phatau jing langthok khotok pa se yamna nungai taba du manam nam thiba koi challiba chongiba mayam sida aduna hariba singa singa si akoina sengba haujariba numit asidagi bakha tarakpada kana gumba mioi singna karigumba mafam majida phatau di langthok ma targari akoi gi committee asina hariba mi du jagi lupa lising yang kai phai laujagani aduga kana gumba mioi amana hariba mafam aduda Footage haibadi video na sing malahuraga akoi gi committee da khusin na bang ngamagari hariba miyo adu da so khoina case award oina lupa lising kul amaga so khoina tamjari